JCLPS की पुंग तरारोहमदोई की सिंथा लेपकी खोंजंग ना महौसा की पुंसीदा अकाइब पीखरे इम्फाल दगी मोइरांग अमदी इम्फाल दगी मोरे फाउबा 4 लेन ओंथोंगनबगी थौरांग लेरे हाइना चीफ सेक्रेटरी ओन्नब किशोरना फोंगदोखरे अमदी UNLF की लुचिंगबा आके मेघन चही तरा के शुमसंग लेनबा NIA की स्पेशल कोर्ट अमनंगसी लाउथोखरे खुरुमजरी ISTV की पाव मियंग ताबिरी बसिंबु तराम नौचरी हौजी पाव संतों पिजरी असेंबली ना पास तौखिबा बिल अहुम एशन पीबगी महुता बिल अमा विथ होल्ड थमखिबा मदे अतोपा अनीना मखा ताना खनरी हाइबा वाफंबु यानिंगदबा फोंदोक्तुना JCLPS ना ngasi ayuk pung mangadagi numidang wairam pung taruk phawba chathariba sintha lepagi khongjang asna mahausa ki punsida akaiba pikre चथरीबा सिंथा लेपकी खोंजंग असिना अनकबा मदी अरापद चेनगदबा पैसेंजर गाड़ी सिंह महौसागुम चेनखिदे ख्वाइरंबन कैथेल काबगी चांग हंथके पाउना कैथेल थंगाल कैथेल गंभीर सिंह आर्केड अमदे बीटी रोड न चिंगबा मफम सिंगदा दुकान कया थोंगलो नखे लंबी दमी चटपगी चांग हानगमा नखिदे ऑयल पंप कया थोंगलो नखे अमरमदा JCLPS ना ngasi ayu pung mangadagi nungthilgi pung taruk phawba sintha lepiyo haina miyamda khangan khrabasu uripo flyover manaktagi nauremthong phawba mioi kharana lambi da tire mai thaba madi uwa paisinduna lambi thingbagi thabak chathakre dharmagamari leinana lakiba mioi sing phawba lambi da chalhankide lambi da lakpa mioi kharana JCLPS na haikibadi sintha lepiyo haibani karigi lambi thinglibanu haiba wafam thamlakpadagi lambi thingliba singa नब थोके अमरमदा JCLPS की खोंजंगबु सगोलदुना सिंथा लेपखिबदगी यारिपोक बाजार द महौसा की पुंसीदा चाउना काइब पिखरे अमरमदा खोंजंग असिबु सगोटप मियोय कयाना लंबीदा थोरक्तुना चट अवोक सिंह थिंखे इम्फाल उख्रुल लंबी की ऑयल पंप मवांगदा JCLPS की खोंजंग सोगत सिंगनांगा सियु पैसेंजर पुबा डीजल ऑटो अमा अमांगता थोनख्रे JCLPS ना लाउथोखिबा खोंजंग की चटना कांगलोन की वांगमदा लंबी द लाकपा लुहोंगबा अमदि धर्म कर्मगा मरि लैनना लाकपा मियोय सिंगबु अथिंग पीदुना खुदोंग चादब कया मयoknhanke लमलाइदगी लुहोंगबा लाकपा लाइखुराम अविरामना खाबैसोय मयादा लुहोंगबगी बार्टोन उतलबा फावबदा चट्टे यारोय हाइदुना महाकी मारुति 800 DL3C Z3567 गे गाड़ी की थोंगनाव की ग्लास सिंह थुगाई के असिकुंबा थोंग असि मरी लेनाबा JCLPS की मियोय सिंगना मिडेंग चंगनिंगी फोंदोखि ngasi sinthale paki khongjang changsliba sigi sarukam oina khongman zone 4 da miyamgi mifam amasu social workers congress khongman zone 4 amade nupiluk khongman zone 4 loinana 5 na punna sintuna panthoke mafam atuda क्लब की प्रेसिडेंट पी जॉय कुमार USTM के वाइस प्रेसिडेंट सुनील कराम UPF के प्रेसिडेंट रोतन मपी काउंसिल के एडवाइजर मनिहार सुसरुया के JCLPS की कन्वेनर ओरंबा रतनबु गवर्नमेंट वांटेड लाउथोपना मियाम की इहो नमथगनी हाइबा लानगनी हौजिक ILP चटना हन्नबा लिंगजेल मानना हेन कनबा खोंजंग चंगसिनबा मथौ तारे हाइना मापी काउंसिल के एडवाइजर मनिहार न फोंदोखे JCLPS की को कन्वेनर के SH सोमेंद्रोना हौजिक चथरिबा ILP की इहो से कनागुंबा खरना नाथै हन्नब होनरे मखा ताबा इहो करी तौगदगे हाइबदु मियाम ग तानदुना जॉइंट कमिटी ना वारेप लौननब होनरे हाइखे मधुलोशलपदा रतन की मथकदा सिरिबे मराल खुदत हंदो ILP खुदत चटनालु हाइब खोलाव लाउखे JCLPS की खोंजंग अमा ओइना BJP की ऑफिस द जंक्शन खिबा खोंजंग दा पुलिस न लोखतुना तायल की ऑब्जर्वेशन हॉल द थमलखिबा CC हायर सेकेंडरी स्कूल की जनरल सेक्रेटरी ब्रूस पेबम ngasi थादोरक्ले
महापु महिरो सिंना तरामना ओपक लोइनाना मणिपुर ILP चनहनगदबनी हाइबो खोलाव के लाउखे Long live Manipur! Long live Manipur! We want ILP! We want ILP! जेसी ILPS की खोंजंग बुसगोलदुना तेरा लोक्रापम लेकाइगी नैना संग कम्युनिटी हॉल दा सुभाष माइबम न चरा हेलक्तुना खोंजंग चंगसिलकी बंगासी नुमित मंगानी सुरे हक्सांगी फिबम सोक्सिलबसु मागी खोंजंग हंदोकलोय हाइरी मागना खोंजंग चंगसिलिबा मफमदा लाखिबी जेसी ILPS की वुमेन विंगी कन्वेनर अपाबिना लेबाक की मपी मपा ओइबा सिंगना मतिक जादबदगी थोकलिबा थौदोक ngaktani subasta phatanungda thoklabadi mama oibi singa changsilliba khongjang asidagi henna kanba ihau changsilagani haikhi gi damakta akhoi cha nupa sina nan tang mari dagi chara hembudu ngasi phawda han yengra leiba habase mapi mapa oiba matik jadaba ibu sarkar tana tawdabani matung tabda masi miyeng sangadabni karigum isa nupa sina ne karigum asoi ngam thokraba मधुददी मणिपुर की ममा ओइबी खुदिंग मंगना तुमिना लेथोकबा खकंगम रोय अखोय अरेइबे हानादगी सो अखोय थौना लिंजन पुथोकतुना अरेइबे थाकता अंगमबी थाकता अखोय खोनजगी मतुंग तारपददी अखोय हेंजनना हक्सनना लौबग लोनना कनो कया एग्जिबिशन कया अखोय सोइदना चंगसलकनी लेकाई की मेरा पाइबी नुपी मना लेबाक की मपी मपा ओइबा अमतना ngasi phawba hanna yenglabdabasi pende phongtokhi ꯃꯤꯡ ꯄꯟꯖꯔꯕꯗ ꯁꯣꯕꯥꯁ ꯃꯥꯏꯕꯝ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯣꯡꯖꯪꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯒꯤ ꯃꯤꯍꯨꯠ ꯑꯃꯠꯇꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯥꯛꯇꯕ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞꯅꯆꯤꯡꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯁꯤꯒꯨꯝꯕ ꯏꯔꯩꯆꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯛ ꯃꯄꯨꯟꯁꯤ ꯂꯣꯝꯍꯟꯈꯤꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯁꯤꯒꯨꯝꯕ ꯃꯔꯩꯆꯥꯁꯤꯡꯕꯨ ꯀꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕꯤꯗꯕ ꯅꯨꯡꯁꯤꯕꯤꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯄꯦꯟꯖꯗꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯑꯐꯕꯇ ꯗꯥꯏꯇ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕ ꯊꯣꯛꯂꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔꯅ ꯃꯍꯥꯛꯀꯤ ꯗꯥꯏꯇ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯊꯝꯖꯔꯤ चरा हेलिबा सुभाष की खोंजंगबु सगोलदुना ngasi numidang नावरेम थुंगदगी तेरा बाजार फावबा मियामना कैंडल थांदुना सॉलिडारिटी उठखरे लुक्राम लेरक मैरा पाइबी अपुन बलूप अमसुंग लुक्राम लेरक यूथ क्लब नसु वाकन मिफम चथबगा लोइनाना लंबी थतुना चट ओक सिंग थिंखी नुपी सिंगा ह्यूमन चाइल्ड सेमदुना रतन वांटेड लाउथोकपा यानिंगदे पास तौखिबा बिल एक ओलहन गदबनी हाइना दाबी तौखी इम्फालदगी मोइरांग फावबा मदे इम्फालदगी मोरे फावबा 4 लेन ओइना सेमननबगी थौरांग लेरे हाइना चीफ सेक्रेटरी ओनब किशोरना हाइख्रे मसिगिदमक्ता पालेलदगी मोरे फावबा लम लोक्सिनबगी थबक हौख्रे वांजिंगदगी हैरोक तारबा मतुंगदा मची फावरगा खुदेंग थाबी फावबा चटकदबा लंबी अमसु सेमननबा मिनिस्ट्रीना अयाबा पिरे मसिना मोरे लंबीदा बन तौरपा मतमदा चथोक चसिन तौबदा चावना खुदोंग चारगनी लुक एस पॉलिसी की ओइना इंडिया का साउथ ईस्ट एशिया कंट्री सिंगा हेना लंबी थोंग समनबदा खुदोंग चाबा लाकदौरी इम्फाल दगी जिरी फावबा की लंबी हेना फगनबा तागेल दगी वहेंगबम लेकाई फावबा 4 लेन अमदे तागेल दगी जिरी फावबा 2 लेन ओइना सेमननबा स्टेट गवर्नमेंट ता लंबी की ओइबा फिबम खंगलकपगा लोइनाना डिटेल प्रोजेक्ट रिपोर्ट साबा होरे हाइना नेशनल हाईवे एंड इंफ्रास्ट्रक्चर डेवलपमेंट कॉर्पोरेशन लिमिटेड ना खंगलकले हाइरी मणिपुर सरकार की माइकैदगी इम्फालदगी मोइदांग पोक फावबा 4 लेन ओइना सेमबिनबा मिनिस्ट्री दा तकनरगनी हाइके इम्फाल जिरी लंबी की बराक अमदी मक्रू थोंग असि पक्का थोंग ओइना सेमननबा डीपीआर साबा लोइबगा लोइनाना लम लौक्सिनबगी थबक सु लोइख्रे सही सिग मनुंगदा पक्का थोंग ओइना साबा लोइचलगनी इम्फालदगी कांगचुक तारबा मतुंगदा तमेंगलोंग यौगदौरिबा लंबी असि सेमननबा थबक पाइखटपा खुमांग चौसले तमेंगलोंगदगी हाफलोंग अमदे तौसेम फावबा लंबी सेमननबा डीपीआर साबा लोइरे लंबी असिना सौराष्ट्रदगी सिलचर फावदना लाकलिबा लंबी सिंगा समनहनगनी हाइके हाइरिबा लंबी सिंग असि चही तरेलोम अमुक हना सेमजिन साजिनदबा मवोंगदा थंबा याननबा क्वालिटी कंट्रोल तौना सेमगनी तदुबिदगी तोलोय फावरगा उखरुल फावबा लंबी सेमननबा डीपीआर साबगी थबक चथरे उखरुलदगी नागालैंड चट्टा याननबा जैसामी फावबगी लंबी सेमननबा डीपीआर सेमली इम्फालदगी कोहिमा फावबगी सु 4 लेन ओइना लंबी सेमननबा डीपीआर सेमली
lambi thongi phibam phagatnaba honarakliba asina mapung phana mai paklabadi sahi ani ahungi manungda yumlon nariba statsing amadi country singagi marakta afaba mari puraktuna manipurna chakhat lamjel da yawbada khumang chawksinba ngamlagani phongdoki Saya tahu nang saya kira lambi thong cip farak apa saya ani hongi matung tadi Manipura ya amna koi connectivity se Assam go orsu Nagaland go orsu somno Myanmar go orsu ya amna farak tana saya kira koi cakap pagi itu mbak lamjin da koi jauh beri amna kudong caga ni hanya tu saya tahu koi thamjake. Amaronda Chief Secretary na makatana ban blockade to bhaibsi Supreme Court na Constitution ki legal provision ki wang madani masi aina yade ban blockade na nomgi chara tanduna hingliba myoy singda awaba pi maramaduna ban blockade tawriba khudimang na makhoi gi demand sing government ka tanaduna karamba mongda phangnaba honagadagi haibaromda chatminasi haiki Singi lamsida namitara ni muki economic blockade ngasi dagi thamgre na dumai tahu namu lauthoe similarly tampake lamdana amu siege walk strike natraga ban yang toira thopa lambi da athing ba kya lei badingi bazar singna khudong cha da ba kya lei ri thagai sengwagi di sumaina ban to busi bon Supreme Court na musong Guwahati ki High Court Meghalaya High Court amasong Kerala High Court na ban nei busi Constitution ki legal provision ki wang wadani masi illegal oye na kya lauthokhrabani aikoi na su koi ki DGP amasong Home Department da ban to busi yaroi masi ki public to piriba Constitution Article 19 the period free movement ton ba magi hingjana bagi adu chenda lambi da masi apan livelihood ta apan pi bi yaro na piri basi masi bando wasinga thingapu matam da kwaidagi wajari badi no magi hati tanjaraga chiem wanjaraga chajari ba kamu duni aduna aina Manipur gi bando bi ba NGO sing civil society organization sing Jinggi orsu tapak orsu hajaning badi bansi togumsi koi Manipur si chawkhalansi Pajapuna maksi ing tapna santi laina laimina na bad mai honasi adu kariko demand laiba tarago su Manipur sarkar da tana biraga kara momongda haiba makhoi gi grievance me amdo solve tawgajage habado koi khanamina si haina admai don appeal tawjage UNLF ki luchingba RK Meghan chahi tara kaishum sangda leina ba NIA gi special court amana ngasi lakthokre luk asigatai member tara ka taret amasu chahi taret tagi tara fauba kaishum sangda leina ba court na rai takhe pandayai lisingani ga tara mathoi da NIA na fadana Guwahati ki NIA gi custody da RK Meghan lerakibani loinana Guwahati da leiba NIA gi special court ta while chathaduna lakibani Miyam gi ihoda police ke rubber bullet na panbadagi lisingani taraga manga gi July taraga manga da laikhidraba Mahairoi Sapam Robin Hood ke tha taraga mathoi shurakpagi hekat laikat nambagi thoram mak na laikhidaba mafam hata minuthong da ngasi numidang pangthokre coordinating body kurai amade imung manung na sinduna pangthokhiba thoram aduda Robin Hood ki apokpe MMJ gi volunteer sing amade hata gi Muslim ichil inaw singsu saruyake Coordinating body Kuraigi Vice President Y Hemona ILP ki ihoda lamjing mera mingthol phankraba Robin Huna Ishor ki khuyada ingna tapna lairunaba laikhidrabagi aroiba tha asida hekaleka tambani haike ngasi gi kedal katbagi thoram mase imung manung amadi coordinating body Kurai amadi happy saptah gi silnaw sing mayam punna tha khudi ki pangthokpa chai Robin Huna pamjara madung ma panamadu Hangna bukan luar na magi thawai na isor ke kuya kada ini sini lain na bagi damak ta asing orang mesti pantok siapa ni. Manipur LP, long live Manipur, Manipur LP, long live Manipur. Manipur gi yalomi sing kanjana bagi damak JC ILPS na changsilakli pakhungjang asida Manipur gi mapandagi lakpan nan Manipuri singbu tathi tawai na tauba phuba chaiba amata laite tausu tawroi yau changsinba matamda laingakta sapu piba oina tongan mamakal gi khungjang amade bhot thadaba yaudana mapal thoktanaba lauthokibadi lai asigumba tanja asida sakhangdaba singna nan Manipuri ani nongmaina kaptuna asopan nangalamba thodok JC ILPS na yaningde asigumba thawang asina chumna khungjang changsliba JC ILPS bu lana uhanna ba machak ohele matungda asigumba thodo asi amuga na thon bidana ba apil tawri
JCRPS की खोंजंग कन्न चंगसिलिंगै मतमदा खोंजंग असिबु थुगाइनबा कन्वेनर रतनदा वांटेड हाइबा मरम चादब खुलाई अमा सिजनरपगुम नन मणिपुरी दा नोंमैना कापा थवंग चथरपसे अरोनबा एजेंडा अमरा चिंगनदबा ngamde ILP चनहनबगी खोंजंग लेपलेतना तोंगान तोंगानबा अकनबा मोंगदा मतंग मतंगी मतुंगिना चंगसिंगनी हारि रेसो क्लब कोंगबनसो ILP की खोंजंगबु सगोलतन वाकन मिफम चथके फाजिन खिबा महिरोय अथुबा मतमदा थादो ILP चनहलु हाइना दाबी तौके फाजिन खिबा महिरोय कोंबा खेत्री लेकाई पांथोइबी अपुनबा नुपी लुप कैराव बित्रा अपुनबा मेरा पाइबी इरिलबोंग मचाहल इमोइनु वुमेन्स वेलफेयर एसोसिएशन अमसुंग बामोन कंपु वेलफेयर एसोसिएशन सुवाकन मिफम चथबका लोइनाना लंबी थिंबकी खोंजंग चंगसिंखी ह्यूमन चैन सेमदुना ILP अथुबा मतमदा चना हनबा खोलाव कया सुलावखी चिंगतम अपुनबा नुपिलुपनसु पलेल कैथेल फंबी सिंगा पुन्ना ngasi सिंथा लेप्तना खोंजंग चंगसिंखे इम्फाल मोरे लंबी पलेल द थिंखे कक्सिंगी कैथेल सु कानखिदे दुकान सिंह थोंगलोनखि नोंगदा लमलाई चालौना चिंगबा मफम सिंगदसु मियामना लंबी थतुना वाकत खोंजंग चंगसिंखे पुंग तराग हुंदोगी सिंथालेपकी खोंजंग बिष्णुपुर डिस्ट्रिक्ट की मफम कयादसु पाक्सन चथके बिष्णुपुर निंगथौखोंग नंबोल मोइरांग अमदे कुंबीगी कैथेल सिंह कानखिदे अयुक अंगनबदा नंबोल कैथेल फंबी इमाइबेल सिंह थोरतुना थोंग हांगलंबा दुकान सिंह थोंग लोलहनखे मोइरांग अमदे कुंबी कैथेल दसु इमाइबेल सिंहना नोमगी सिंथालेपतना खोंजंग चंगसिंखे निंगथौखोंग दसु कैथेल फंबी सिंह ऑटो रिक्शा ड्राइवर एसोसिएशन रिक्शा पुलर एसोसिएशन ना नोमगी सिंथालेपतना वाकन मिफम चथके तुंगदा निंगथौखोंग खा खुनौदगी प्रोजेक्ट थोंग फावबा खोंचत अमसु चथके खोंगमनगी मफम कयादसु खोंजंग सोगतपा सिंगना लंबीदा उवा फैजिंदुना लंबी थिंखे Assembly na pass taukiba bill ahungi manungda ahanba bill the protection of Manipur peoples lising ani taramanga se president na yarakhidaba amade atopa bill anibuna makata na khanana ba hairakiba wafamadu ki matangda matau karamna bill ahumasigi warisin purkada ke haibagi matangda senior advocate khaidem manina ISTV news da wafam kaya thamlakli bill ahumsigi manungda protection of Manipur people bill 2015 asi withhold tore masi pura yadre aduna masigi matang dadi akhoi laiba June gilorakpa July gi swaida assembly special session ama phamaga anauba bill ama putoktana indigenous people kanna bigi matang da makai khuding maki khanaraga assembly da pass tawraga thaba chumi aduga ani suba musung ahum suba bill MLR and LR Act 7th Amendment Bill 2015, Sopen Establishment 2nd Amendment Bill 2015, Hairiba Bill Ani Asidi, Hausimak President Yaya de Haidri Banina, SNP Dri Banina, Madu SNP Nabi the Mukta exporting a Kanigi Gini Haibase, Asidi Yam Kardi and Bachangi Adumapu, Matam Teng Lobase, Masi Jumde, Tara Romase. Asi leiraba kanda bill amana yadre ani na hoji khanigini haibase masi matam thengmalli aduga asisu yam thuna tawrerga pass tawba chumi natragadi Manipur people Manipur praja singi sauning ba khoi sauna ba adu punamaga se masi makata na khoi thingba ngamoi maramaduna hoji Manipur sarkar na tawbigadabase bill ahum sigi yaraktriba bill se masi mahut amasindo eraga yam thuna assembly puthokna bahona biu loinana remori ba bill ani se masi athuba matamda president gi SNP na ba yam thuna yam kanna takchen chumi haina ithamjani Kangchup women mera paibinasu ILP ki khongjang bu sogolatna khongjang changsinke
June taragani panda pangthoka doriba taramanga suba degrade June uprising ki thorombu kanglup khuding magna saruk yatuna mapung pana pangthokpa ngamna bagidamak lagliba June taragani pal phawbal loop amatana banamadi blockade na chingba tawbiganu haina observation committee ki chairman Johnson Elangbam na appeal tawkre ngasi kwakaitel bazar da leiba amukogi office ta pangthokpa pawmi singa unabada Johnson na makata na phongdokhibada Thoramasi Pangtung na Bahonabada, Hosik Lebaki Oiba, ILPS ki Iho Asidasu, Lambi Timba Kongjang Mahuta, Atopa Kongjang Oina, Tangai Fadana, Lagli Bajun, Taraganipal Fawudang, Tawbina Basu, Marilena Basingi Puning Jingsinki. Koi Manipur, Pumbagi economic blockade, Singi Zagasinda. Masisu Kitang Kanta Biraga, Koi Thoramasi in Birakanda. Yaragadi Masisu Kutaki, Handopina Haidana, Observation Committee, Maki Degi, Koi Apil Simaga, Tawziri, Aduna. कोई पुन्ना कोई खेना बा वकलों सिंह से फमिना रकांदा कोई भाप तामिना बा दुना अदु लंबी दुना तना कोई मुकना रगा असिना कई दोंग इदा अफबा अंत काना बो खुराई तेलीपति दा लेबा अजय प्रसाद कौबा अमना काजीरंगा चामनादा पोड्यान तौसलम की थौदो कमरी लेनना Adjudicating Officer Food Safety की कोटा चथरखी बा केस्ता चेनरी बा अजय प्रसाद की मथकता Food Safety and Standards Act लिसिंग अनि तरुक Section हुम्फुगनी पान क्लोज अनि की मखादा लुपा लाख अहुंगी फाइन निमित तरे निकी मनुंग थीना बखंगन क्रे मियोय असिना मखाताना चामना की ललोल इतिक तौगे हरबदी मरी लेनबा अथॉरिटी दा रजिस्टर तौगदा बनी हरी हौजी मखाता बा पाउ पिजरिंगे की मरकथना अतेन ब्रेक मतंग लोमिनसी Osa pain relief ointment khangna ba ok chikpa tang sikpa phuna bu singbada sinaba yarba lipsa phuna puthok saba osa Lana chiki kun manga mapung farak pada in advance oi ba growth hoga mani pudada na tana malik no pung khuding matta likla ke mapung matta number election hai jage and wishing likla on its 25th celebration Slope Lane Public School, Khongzom, Manipur. Admission open for class 11. Biggest and finest boarding school in Northeast India. 100% pass percentage in CBSE class 12 examination. Contact 961-5965-922 9856-835024 www.slopelandpublicschool.com. Hainaugi asengba mahau pambirabadi Luxury Freshy Mango Buns adusu sumna tagi lupa tarada 600 ml na tuda 1200 ml Freshy Mango drink leibada Mimi noodles lemna hapchagani champrado na fresh winning labadi thakpiyu Freshy Nimbu Pani punamaktagi fresh amasu pure oiraba Freshy Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculty's class through mobile phone. Faculties from European countries. Guidance and counseling center. Science Tutorial Center Wangkai Kaital Asangbi Sahi Kudingi Lepana Paba Mahiroi Putuktuna Lagiba Science Tutorial Center da Andak Sahi Gisu Tarataruk Suba Position da Burul Deb Widrom Amadi Kunmari Suba Position da Laima Pokpam Merina Devi Yorgle Admission open. Class commenced from 20 June 2016. Last date of admission 18 June 2016. Please contact Science Tutorial Center. Break matungda amukan na taram nokcheri makata pa pauda Manipur State Illness Assistance Fund ki makada BPL ki makada leiba anaba singda sel ki mating pankre Lampel da leiba International Medical Association imagi holda pangthokibe thormatuda Health Minister DK Kurungthang Director Okram Ibom Chamadi Additional Director P Shyam Sundar na sarugyaki ngasi anaba chamaga kunthra da sel ki mating piki Health Director Okram Ibom Chana BPL ki makada leiba lairaba miyoi singda piba senphamasi Manipur Sarkar na society ama semduna state amadi center government ani ki fund na piba senphamni makata na senpham sing yenthoki gani haiki government ki thabuk si tawdraba aduga yamna sulare jaba BPL family makada leiba aduga aru bana abadi naraba patient sing se upale jere sing sigi direct akoi case assistance hai tare up to 1.5 lakhs maximum
mi patient amada aro tawdadi moise once in a lifetime amu phangre amu kalawedi DK Kurung Thang na miyoy ba akoina matam gi anayek thorokpada layeng na ba sel thungi awaba mayok nei asigumba kaya si khalada oiraba su kokna na ba department asina angamba mateng pangbani medical department na khunai si tinjang kaijang dana khonari ba si afaba khongthang ni kanagumba na mateng phangning ba leiraba su department ta lakpi haiki Nimaichan luang na media da andro kendra ki National Food Security Act ki cheng kendra ki MLA na lupal lak kuntraga mari rom da yenthokre haina phongdorak libasi yumpham yaudabani masigi mayokta angi oba thabak lokalagani haina kendra ki MLA Shyam Kumar na ngasi ma ki quarter pangthokpa paumi singa unabada phongdokre Mana makatan haikibada andro kendra ki oina hauzik pauba ration card sembaloidri AAY ki card khara su pirakadaba watli April thada laukiba cheng sing phangphang thokpa miyoi singda phangan khre ma ki mingchat thina ba wapham phongdokpa si laibak thibani haiki Sirin hakpam imaisan singna sumba yumpham yaudaba sas mayama tawbasi yam laibak thibani ma masamaksu khoi ki tam manga karama ba the Horan thi tawdana cheng thau thum huran dana kan turan tawdana bajan bot ka da misa bana andro kendra gumbada samaina khogi yamna khogi mina kong singna ba haibira yam thagale adubu sumna asengba accurate oiba number do madu oina ai hain ba pame adu mana khoi check to bi si tha khuni check to bi yani adu huji public platform amada praja singi cheng si kota mayam si Hau patena husi pauda public platform amada mala aga ai baton tokjerake padana ko public platform amada wa ngangu su yani adu mana hai myam si sumbe hairagadi ai any pajana piba dandi do idum lawgani adu karimba ma sina karimba sumba aramba pajama media ki thongda ai mi thina ba amadi andro kendra ki paja su mi thina ba sumata tokpomsti koi ai ngi thongda lemna khak tharo Impal West ki IMC ki Mikhal Dangarang masing thiba loidina ward number 48 ki CPI Mirep Soraisam Mem Sanana kare haidina media da lauthokraba matung IMC ki Mirep Herojit ngangom na masing Nepal helaga mai pakle haina lauthokibabu yaning da phondoktuna aro amade state election committee ki secretary da ward number 48 ki recounting checking tawina bawakat khre hari ngasi ward number 48 ki CPI Mirep Mem Snagi yumda pangthokpa pawgi mifamda wapamasi memsna na haikibani mahna makatan haikibada asigumba mawong maril tadaba thawong asi yaningde loinana recounting checking pangthoktriba phawba mai pakpagi certificate pithok pidana basu wakat khre haike amarom dangarang vote masing thiba loreba matung amuk hana rechecking tawki haibasi election agent sing yawhandana mataw karanna pangthokhibano haina election agent oikiba dusantana phongdokhi CPI State Council ki Secretary Dr. M. Narana thawong asi ipong phongna semjin sajin bagi thabak jathai takpani maramaduna legally morally fight tawgani haiki maina counting su nangi ward asi manung da leiriba polling station tare adu ikon kona tungana figun what is the reason adigi di kare na pausi sadukna lampokra watunga amka recount to the second candidate to come there agent to come there karamba kanda karamaina moida recount to guri what is the authority where lies the legality of that counting adu nipan hela kai guys the chayam chanar legally you fight down you must be morally you can't tolerate such kind of manipulations achumba pangno gona bada effective democratically we fight over chungmani I in Salajay I will go now we will meet them karmai poking no politics clear point here this kind of manipulation can never be tolerated Chereksida ward number 48 ki Mikhal ki ballot paper sing check tawduna amuk masing thinana ba state election commission ki secretary na mari laina ba returning officer da khangan khre chayna ba si warusin ma puraktriba phawba election ki certificate pidana ba masung report ma athuba matam da commission da lankhatna na ba khangan khre
Directorate of Fishery na ngasi Kanglapat ke Southern Side ta nga macha lising nipu thadakre nga macha singasi District Fishery Officer Impal West tagi lising tara Impal East tagi lising tara Thawal tagi lising tara amade Chief Executive Officer FFDA Impal tagi lising tara ni Thawamadu da Manipur Sarkar ke Consultant Dr. R.K. Nimai Art and Culture ke Commissioner के राधा कुमार फिशरी डिपार्टमेंट के सेक्रेटरी गोपी मैतई डिपार्टमेंट असि के एडिशनल डायरेक्टर ई सुरचंद्र इम्फाल वेस्ट के फिशरी ऑफिसर एच बीरमनी अमदे अते स्टाफ सिंगना सरुया के पाट असि सेमजिनबल वरपग मरी लेना nga macha sing asi thadabani amaronda ising asi arembada leibaki mahuta nga thadabana miyam dasu kanaba khara phangnaba amade yengbadasu phajaragani northern side rom dasu sembal loibaka nga macha thadagani haike Singjamai Kendra ki ward number Taramanga Tarataruk amasung Taragatareta Mai Pakraba BJP ki councillor Thauchom Bangkim Thauchom Elijah amade Laishangbam Lokeshwar bu opagi thoram amangarang BJP Singjamai Mandal na Sinduna Mandal Siki treasurer Oinam Roman gi Oinam Thingal ta lebiyum da pangthokre Tharamatu da Mandal Siki president Joy Kumar amadi karmi kayana saugyake Oinam Roman Fungdo Kibada Singjamai Kendra ki Oina Councillor Ahumak BJP na Mai Pakpasna Lakadoriba General Election dasu Kendra Siki Oina BJP na Swaidana Mai Paklagani Kendra Siki Awonba ama pamle haibadu Councillor gi Mikhal Asna Mayek Singna Takle Phongdoki Impal West ki IMC ki Mikhal gi vote masing thiba ngarang loiduna Mikhal gi poll haidokibaga loinana ward number kun gi mai paklaba councillor kun amadi member singda ngasi Impal West ki ROS Dio Lamphel Bantina certificate yen thokre Assembly the pass Tokiba Yellow Me Kanaba bill ahum Bharat ki President Ayaba Piraktaba se Yellow Me Singh Kanba Pamdre Takpani Haina Ipa ki President Sapamcha Jadumani Nanga se Ipa ki office ta pangthokpa Paumi Singh unaba mada phongdokre Political Party ki Mioy Singh Sarkar Asina Delhi da Puduna Chatpa se Praja Singh bu uchai bane MLA Humpur resign to Pamthoi Lisingani Taragani Toy Taragahundoi da Assembly na pass Tokiba Bengal Eastern Frontier Regulation Act Lising Mutanipal Humbra Hundoi Manipur da Chana Hangadavani Hake Bill Sigi Hakta Akwigi Singi Akwigi Maruina Nagakuki Habatare Moi Asobo Mumi and Moji Sagali Noi Mapanama Uzik like the Dana Kupodri Arga Naranhan Akwigi Dilida Akanba Mumi Sangsali Nana Bokta Ari Muksumo Haying the economic blockade in Mitarani Tau Tauba economic blockade Tausi Makoi Bilsi Mayutaneo Hoji Manipuki Injiri Karo the Wa Manipuki Singmi Tami Kunimuna Yaba Aduga Akwigi Laiba Akwigi Nesona North Eastern Organization Su Movement Sangaliba Hoji Sangaliba Nur Istaleba State Tareta Bengal Fandia Regulation 1873 Sanhan Gadabani in airline public systems there State Tareta Sangan Gadabani Haiba Movement Sida Manipur issue Hanadi Sangal movement Ovenina Masida joint Torokan Sanganba Habase Masi Akui Asuma Kontang Wagin Habasi Pang Lowe Ministry of Road Transport and Highways di Makada Wangoi Kendra da Lambi Semnanaba Lisingani Taragamanga ki December Kungani Panda CRF ki Makada Lupa Crore Kaya Kaithokrabasu Hausi Pawba Thabak Paikatana Laibasi Wangoi Praja Singna Tumina Laiba Matamna Trehaina BJP Manipur Pradesh ki member KH Lokena Phongdokre Mahaki Mayum da Pangthokpa Paumi Singa Unaba Mada Mahana Makata Raduna Thabakasi Manipur Sarkar gi Works Department ta Sinakhrabani Hausi Pawba Work order Pinaba tender na chingba tawdana lairi Amaromda MDS ta lupa lak nifu sinaduna Mayay Lambi College ki manakta Pukri ama tawnana ba sel lokthokrabasu Pukri tawdana lairi haina maral sikhi MLA Local Area Development Fundagi lupa lak tara mga su thadaduna Pukri ki photo namlaga sel lokthokre hairi asidanatana Yumnam Huidrom ki thambal nu jagada crematorium sananaba MLA Local Area Development Fundagi lupa lak tara gani thui su lokthokre
Tabak ama paikhatpada changadaba senfam anirak longthokuna wangoi kendra si chaukhuttanaba hotnare masida miyamga loinana aingi mateng lawduna chenaba mirsing matik chaba thabak lokhatnaba hotnaragani phongdoki 강제 아이들 있는 것 때문에 알아면 타방도 또 외로 니용 가면 타방도 또 외로 만든 니용 가면 타방도 어디 바자 구천을 가 아니 뭐 띵을 가 니용 쪽으로 타방도 또 외로 하이나 아이 본진의 행동을 하게 되는 아니라 미양을 번호 탐들이 National Food Security Act ki makhada Consumer Affairs Food and Public Distribution Minister na ration card sing athuba matamda miyam da phangangani hairabasu hauzik phawba wangoi kendra da mami tadri haina thongkhong Lakshmi Bazar ge hana councillor Emba TS Rahul Amina phongdokre ngasi pawmi singa unaba mada mahakna makha taraduna ration card sing asi kana gi yauri amadi yaude haiba khangbangamde loinana card asi kana na paishinduna thamli haibadu mari lenaba department ki official singna meeting changbiu handak teising chawgi awaba tarba miyam da mari leinaba department singna su hauzik phawgi oina mateng pirak tabada pendaba phongdoki ngasi ayuk pung nipalom taba matamda chingmairong khongnang ani karakta leba city hospital da sakhangdaba singna Chinese hand grenade amathanam le police na soengam yaudana lokthokre bomadu hospital asike campus manungda khamduna thamba Tata Indigo car amagi makhada thamambani hairi Manipur da leiriba college amadi university singda ming channana khonabada class 10 dagi graduate fawbugi mark singda yumpham oiraga ming channana bagi parikha pangthokpa yaroi haina MSF ki vice president Khundrakpa Max na phongdokre ngasi MSF ki office pangthokpa pawmi singa unaba mada mahakna makha taraduna college amadi university da ming channana bagi damak class 12 amadi graduate pass torba mahiroi singda form lohunduna parikha thaba yahangadabani parikha adu da mai paklaba mahiroi sing makha tana mahi tamba yabagi khudong chaba phangangadabani haiki asma tu khanglasu form law yahangadabani loinana pangthokudariba exam du da mahiruduna khanglakiu mark ta khanggadabani amasung exam du da minimum karmak legadabani Kami hajining budi college sing amasung university na akon har sing ngang sakhan han khanjai amasung kana gomba site tagi MSN hai ba wakhlon da wa ma ta ba di MSN na tumne yeng du leiroi makha ta thok sing MSN na bang khani hai tare haba khunai da haba mere du khron Food storage depot da April thagi cheng lot tara yorkadabada thani suraba phawba godown da yorktabadagi KSTP pore mite lubna thijilubada aranba torambagi khudam changdam kaya phangbangam le hari lub asi publicity secretary Malem nganba mite gi cherol amana MS Genit Enterprises ki mapu Johnson Keshingna RS Salchar Paradagi Koirengai Phawpaki FCI ki transport ki contract lauraga maram chadana chahi asigi April thagi cheng lot tara mafam khangdana sayin ngayen naduna loan na yanthoklam bathingnare maram aduna lupna lamda masiki cheng ki transporter khuding makta kanba mijeng changlagani Food Security Act ki makhada lekai da cheng yanthokpada club ki silinau Mera Paibi Ima Ibel singna yenbiganu Chengi wrestling agent singna cheng yanthokpa ngamdrabadi resign tawgadabani ek asigi chana kanglon gi wangmada chengi mamal hena lawba amadi hena yonba yaroi lupa ahumda miyamda phangangadabani masigi wangmada chatlamba khudingmak lupna kanba miteng changani Caesar Pediatrics and Neonatology Department na sinduna cycle bazar da angang singilaing bagi camp ama pangthokre Kem atu ta chahi taraga nipang gi makhada leiba angang kunthraga nithoi laingki Manipur Saita Pasara Sabha Wangjing ki kunthraga mapal suba mapok kumon numit thoram ngase Progressive English School lamding da pangthokre thoram atu da Luki President Tongbram Babulal El Sanoi College Nambol ki principal oramba El Gandhar Manipuri Saita Parishad Thobal District ki President Moirangthem Rajendra Sarugyaki Loop asina chahi khudingi puthokpa chepong ithil amasung birbabu na iba lairi slow kamala phongki Manipur da phongba folklore lairi singdagi khangat laga piba S Kumar ningsing saita mana lisingani taraga taruk umanglai kanba apunba loop ukal gi lairi lai harau bagi kanglon ani shuba saruk ta piki ibotomba saita seba manana gauro thongamcha amasung en moduda piki
Imphal East Commando na KCP Poire ki mioi ama ngarang ayuk sangakam bazar dagi phare police ki PRO gi cherol amana phagalabe mioi asigi maming Maibam Roger sahi kunthagani thoi apok pa hungcha laifam khunau mamang lekai dagi haujingna sangakam bazar de leibani mangon dagi 9mm pistol ama kape yariba marumari phangle hari Bisnupur district ki manung chanba Kumbi Assembly constituency bu matamga chanaba constituency ama ohenna Lok Janashakti Party Youth Front na sinduna Kumbi ward number 3 da political conference amangarang pangthokre Thormatuda Borayang bi Gram Panchayat ke Pradhan Leishang Them Inok Chamaitei Kumbi ki ex councillor and Ranjit Singh social worker Amuba Lok Janashakti Party ke spokesperson and Ibol Maitei Madi Youth Front ke president W Kanekarna Maruiba Mir Singh oina sarugya ke Kumbi Assembly constituency da party asida mirep oina thokadoriba and Ibolna Manipur da issue kayana mang da taduna leirabanina sagai natai mari matada yengduna vote thadabagi hainabi thadoklasi mirep oiriba singi political career da kari tawrami haibadu nainaba matam oire haike Saruk yakiba singa phongdok nakibada Kumbi Kendra si atai Kendra singa yengnabada hiram kudingmakta sothare maramaduna Kumbi Kendra da awanba puraknaba afaba candidate thagatpa matam oire haike Tribal Gilup kaya nangarang Delhi ki Sadar Patel mamang da khongchat chatpada Delhi police tamade bhavandalai ba Manipur Rifles ki personnel singa Chathakiba thongbu yaninda ba phongdoktuna ngasi ahing nongyai dagi Manipur gi tribal singna khundari ba mafam singda pung kungamari ki total shutdown tawbi ki khongjang changslagani haina anti tribal bill gi jesna thadrok pacherol amana khanglapi hauji makhataba pau pizedingi maraktana atemba break amamok longminase Manipur gi ahanba beautification center mapam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasi mang unabiu Dr Madhubala laser beauty clinic MZ Avenue Imphal Sabala bi matungina inkhali bi nipimja singda awa je ting pangi awaba kaya lagi khasitang warabisu kanaba phangnaba nipi macha khaktangi oiba higher secondary school ama mamang chahidagi mayamgi dama budul tamjakare asimak Ascent Girl Academy Sangolman Vijay Govinda mamangda ningchin biro hakchangi labor sorakpadagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta ngayaba upaidi Jolip Syrup amasung Jolip capsule bu changne sinabiyo Nasia Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Babichan, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irudio Coaching Institute. Admission open for class 11 science CBSE 16 June 2016. Visual based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irudio Coaching Institute, Kangabam Lairak Machin behind Vaigo Hotel. Build your success BYS Palace Compound Machalema School. 6% taba mandarapasi no ba amasung BYS Coaching Institute animata created division BYS ki hostel da lejadina BYS ki connection to revision course animal yawarga mai purpose mandarakhiban. Admission is going on. Break matungda amukan natara nokchari makhataba pauda Yairipok Bisnu Nahata Laiba Acme Higher Secondary School gi Nauna Saba School Building ngasi IPR gi Parliamentary Secretary K Megachandra na hangdokre ngasi gi thawmadu da school gi Principal Y Biren Yauna Mahiroi amadi mioi kayana saruyaki Parliamentary Secretary K Megachandra na Education sector asi chawkhat halaba matamda human resource hengat hanba ngamgani school asina mahiroi singa chawna khudong chaba piba ngamlagani haiki
Kongkham Sangai Memorial Trust Nambol na sinduna Kungamapan Suba Kongkham Sangai gi Ningsing Mana Yenthopagi Thoram Public Theatre Nambol da Pangthokre Thoramatu da Professor E Dinamani Trust ki Founder President K Jadumani DIC Bisnupur gi General Manager Oiramba H Birensu Sarugyaki Nambol Kendra ki Manung da Laiba Khwaidagi Phaba Mahiroi Ahumda Mana Matum Piduna Puning Thawatki Sangnayaba Aiba Laishram Samarendra na Laikhidabada Writers Association Kakchingna Awaba Phongdokre Kakching Lamkhai dagi Sora Faubagi Ariba 11 kV line sindokadaba amade Kakching Lamkhai da Anauba 100 kVA transformer ama charge tawgadaba maramna hayang ayuk pung Nepal dagi nungthil pung taruk phauba Kakching Lamkhai amade Sora gi mafam singda mai phangroi hari Haukiban Nomaijingi Ayukta Kaishampat Laimazam Lekai Daleba Laishram Arun Maite ki yung gi geta sakangdaba singna bom thamlamba thawong yaningdaba phongdok tunangasi Laimazam Lekai Community Hall da wakan mifam chathakre Laimazam Lekai Maning Women's Welfare Center Imphal Rising Youth Club amasung Sega Road Welfare Club na sinduna chathakiba wakan mifam aduda leiba ki ihau asuk kalingai cherak asida yumlakta bom thamduna akiyakhang nanganbagi thawong asi lepiu haiki Sangsano koju khangdare adusu paisagi thamaribra karigi thamarino sukungba mafam sida angang nubidi chen chongna sanari adu matungda amona thambiga noina ima hoina si hairaga keno tawbanda adugi damta phambani ima hoi pamisi Mapung Phana Sabalodriba Masung compensation Pitok Riba Mapitel Damgi Mayokta Matam Chupada Lepigani Haina Damgi Sing Tunjin Kraba Jadongkulgi Hat Wumnauyos Kasharna Fondokre Nasi Jadongkul the Pangtopa Paugi Mifam Amada Magna Makataraduna Hauzik Sariba Dam Asina Mai Putoknaba Tagnanaba Sing Pinaba Amade Idai Lokong Pinaba Torang Amata Taudana Ising Tingalakpasi Pende Dam Saba Loidaba Kaknatana Dam Naso laba Jadong Kulgi compensation Pitokte Lanai Gilantum Kulgi Umangwamang Senfam Amata Pidana Ishing Tingalaga Kunja Sing Tantokpa se Lenga Kimatong Tabatongi Ishing Nasolaba Kunja Sing Mapam Jana Kunda Halaba Matung Mang Tan Kraba Singi Pitokpam Tokpa Senfam Pitok Laba Matungda Ishing Tingata Oirabadi Miam na Pengadabani Hauzik Ishing Tunjinduna Low Upam Laitraba Laifam Laitraba Sing Kangpoksang Saduna Awaba Pibam Amada Hingli Moina complete tawraga isingche ka halabdi mase aduna amani ko moi je uji complete tawdri moi irrigation loidri ujikse moi gi water supply loidri ado moi gi power electric ko mase loidri ona moina chumain isin thingkapa haibse mase gari maram gi thingkapara ado khoibu adum wa hange hena tawbara aduga moi gi plan je kerino mena koina adum wakhanda khandun lai Muhammad Sahadat Kauba Lilong Turel Ahanbi Atau Khongdagi Jai Kungama Palom Suraba Naha Amana MPP office maya da Khamba Honda Activa ama huranaba honanabadagi City Police na phaduna aingi oiba thabak lokatkre Hauzik sanabagi pawmuk lobisi Nasi sanabagi pauda Bharat Swabhiman Trust amade Patanjali Yoga Samiti Manipur na sinduna Jungi Tangkunga Matoida International Yoga de Manipur ge District Tarukta Pangthokani Haina Samiti Sige Raja Prabhahari ke SS Gopendra na Phongdokre Nasi Lampel Patalaiba Samiti Sige Office ta Pangthokiba Paugi Mifam Amada Gopendra na Makatana Thauramasi Valley ge District Mari amade Chingi District Anida Pangthokani Samiti na sinduna Yumthong Kudingda Sel Lodana Yoga Binaba Thorang Lay Kanagumana Yoga Bu Sendan Lambi Oina Ontok Piganu Haiki Visakhapatnam da August Ahumdagi Taret Fauba Pangthokadoriba Nupa Amasung Nupigi Wako India Senior National Kickboxing Championship ta saruk yanabagdamak Trial Selection ama Kickboxing Association Manipur na sinduna Jun Taraganitoy Nomaijing Numit ke Ayupung Taret Makaidagi Moirangkhom Leipungda Pangthokani Hari
Amphan Sindhuna Pangthokadoriba Tarataruk Suba Junior Girls Inter District Football Tournament ta Imphal West District ki Mahut Sinaba Sanaroi Taraganipal Khangatkrai Indian Navy da Lainabagidama Boxing Masanagi Jahi Tarakatare Makadagi Kunga Mathoi Paubada Laiba Nupamacha Sanaroi Singi Trial Selection Amajun Taragamathoi Ayuk Pungtare Taba Matamda Science Center Kumalampak Pangthokadori Class 10 amadi 12 pass Toraba Sanaroi Sina Selection Asida Saruk Yabe Yagani Hari Tagwa Trophy gi ngasi sanaki ahanba match ta WFC Bina WFC Ebu goal manga marida maithu pikrai ani shuba match ta GSF Sina AFC bu goal tare tarukta thoikrai Hazim makataba sanabagi pau boya ning thousam degi amok lobisi Ngasigi Manipur da sanaki basingi makataba pau da Kairau football Ahanba is the 11-7 side under 45 kg boys football tournament ki final da YDCC Kairau Bitra amadi SDC Samurauga sanaragani Youth Development Center Club Kairau Bitra na sinduna Maibam Lampak Kairau Bitra da Team Taramarina Group Mari Thokna Khaidokuna Mamang Thagi Tang Kuntrukti ki Chathariba Ahanba is the 11-7 side under 45 kg boys football tournament ki ngasi sanakiba Ahanba semi-final match da YDCC Kairau Bitra na SWECA football club Thiambu goal amasino da maithiba piduna final sangkhibani YDCC Kairau Bitra gi maipapagi goal adu laisina match ki 29 suba minute sankhi match asida SWECA football club Thiam gi sanaroi Malem Ngamba amadi Bangkim da center referee na yellow card PK tournament asigi anisuba semi final match ki sanakibada SDC Samurongna TFC Langthabalbu goal ahum amada maithiba piduna final sangkhre SDC Samurogi maipapagi goal ahum adu Y Sana Tomba SS Abhinas amadi S Jackson na match ki Nepal suba tara suba amadi kuntra suba minute sanduna match asi maipakhiwani maithi oraba TFC Langthabalgi amatangai goal adu Sana Tomba na match ki kuntra mari suba minute sankhi match asidasu SDC Samurugi Sanaroi El Susilda center referee na yellow card PK Sathariba tournament asigi aroiba match thasigi tang taramatoida YDCC Kairau Bitra amadi SWC Samuruga sanaragani Naran Konjil football Naran Konjin Sporting Union NSU na sinduna Naran Konjin LP ground da Team Taramarina Group Mari Thokna Khaidokuna ngasidagi Ahanba is the 11 Open Four-Man Soccer Football Tournament haukhre haudobagi thoramda Maibam Lekai Zilla Parishad Member Sagol Sem Ronald Lilong Nagar Panchayat ki Chairperson N Gitabali M Joy Kumar TS Anil Naran Konjin Sporting Union ki President TS Loken amadi Social Activist El Kisan Sharmana Thorom Mapusing Oiki Tournament asigi ngasi ahoba numit ki sanakiba match da X-Men Sajing Mamang Lekai amadi LKCC Langthabal Khawpum goal amata sanadana draw satkre Tournament asigi hayeng LLK Karam amadi COF Langthabal Kunjaga sanagani Inter-district transfer All Manipur Football Association Sinduna Polo Ground Maningda Leba All Manipur Sports Association ki conference honda tha sigi tang amadi sathariba Inter-district transfer ngasi nipani sanba numita professional sanaroi ama yauna punna sanaroi taranifal apply torokre Sadar Hills ki FC Khanglai degi M Subhasna Imphal West District Football Association ki Sagolbal United ta transfer apply tauki ngasi nipani sanba numita sanaroi taranifal apply tauki baga loinana hauji phawda punna sanaroi samaga marfu nifal apply torokre inter district transfer apply tobugi matam hayeng loisalagani Hozil loislakpada ngasi nomagi oiba ay ngasagi pawmuk lobisi ICAR Lampel Partagi Phangba Pauda Ngasigi Khwaidagi Sakiba degree Celsius Kuntramathoi Dasmik Taru Khwaidagi Ingba degree Celsius Kunmathoi Dasmik Manga Nungsita Yauba Ising Manilgi Sang Ayukta Saada Marpu Tarataru Nungthilda Saada Marpu Nipal Oiki
ngasi nong chukibaki sang ani 2.3 millimeter ni Maruiba pau amona JCLPS ki pung taraga humdoi sintale pagi khongjang na mahausa ki punsida kaiba pikre Imphal dagi Moirang amadi Imphal dagi More Phawba 4 lane onthok nabagi thorang leire haina Chief Secretary o nabagi shorna phongdokre amadi UNLF ki luchingba RK Meghan chahi tara kaisum sangda leinaba NIA gi special court amana ngasi lauthokre Yasigidi ISTV na pijaba pau matang salojare miyang tabiri basing mamukha na khonjari